Chandel District Manung Chanba Indo-Myanmar border ki Phaisi village area da thasigi January tara tarukti ki popi yan bacha ki badu da yaukiba VDF personnel ama mafam khangdana mangkhre ngasi fawba VDF asigi langla langjel amata khangdri miyoy asibu thibagi thabak hauzik kana chathari hairi mafam khangdana mangkhraba personnel adude Thobal Okramdagi Ningombam Premananda chahi 38 apokpa Ningombam dinani Mahak hauzik Thabal District Police ki makhada Chingkham posta posting tabani Mahak class 10 tamlibi Mahaki class 10 tamlibi machanupi amaga class 2 tamliba machanupa amaga leiri Chandel gi SGPO na luchingba Chandel Police Kakching Police Forest Department amasung Narcotics Bureau ki apunba kangbo mana haukiba January tara tarukta chatkiba popi yanda ki khongchat aduda Ningombam Premananda su saruk yakibani hairi loinana haukiba January kungi numidang fawba mayam puna chak chaminaraklaga madugi matungdagi Premananda Uraktabadagi thinaba horakhibani hairi mahaki mobile phone adusu hana ring chatlamlaga hauzikna switch off laikre hairi Impact News na Premanandagi imung manunga unarubada Premanandagi loina bi Ningombam Ombi Romita amadi apokpi memjana fongdorakpagi matung inna Premananda thasigi January tara tarukta popi yanba chatkibadagi imung manunga pau ama fawba faunadana leiringai cherakta mafam adudagi Premananda mangkhre haina January kunmathoida police na yumda pau pirakhi hairi haujisu police na yamna kana thibagi thabak chathariba seda hena kana hona biduna fangnaba thibiu hairakli loinana Premanandagi apokpasu BP stroke tawduna fibam amada leiribani imungi fibam amadi menungsi yengbiduna mahapu tekta kaidana yumda amuk hanna halhanbirau haina lengaki mari leinabasingi pukning singsilakli Maji ipau umta phangre di tang kunga ma thoida moin mai to dana lai thi ko trena thi gang re ai na pau lai adoi moin thi ba ya ba moin u di thi bi he dagi amu he na pot ke dan thajan bi dan tawa ya mu na bi baba ju di sto to ko nei ma na mu uzaban he cha ni jiga jaban da bang bang tu bang सरकार की स्थिति लाइले जो याम कन थी जब याम थवा याम न होना भी अदु तो पर संसार ऑर्गेनाइजेशन में याम कोने वक्त जो हाई से चाबो थी बेदा बते तम पांगी